Image TV yengbirisingbu utam kuma narim tam nok sebolina ngasigi mero pau pijari Manipur si tongan besena kya phanglaba yumdang mur kaina ba haiba lamdam ama oire haina kokomi gi coordinator Samendrona phongdrokli Manipur thokliba irang asi YouTube Manipur gi members sing pharga losingani hairbadi YouTube Manipur gi members sing isai sayana sanjarge haina Laisam Mani Sandrana phongdokri Moirang Kendra gi mafam tramani da hangliba relief camp sing da lariba mairoi sing da school bag sing amadi exercise notebook sing yenthokre loinana LK Advani da Bharat Ratna award piduna ikai khumrgani Housing Mapung eba pau lowidasi Manipur si tongan besena kya phanglaba yumdang mana kainaba haiba lamdam ama oide India gi aranba Porsi amadi tongan ba tragedy kaya na Manipur asi amamba khunai ama ohelle haina kokomi gi coordinator Somendro Thoksom na phongdokre ngasi mayol sinduna aikhoi gi anoba langon gi paujel puba lamsang khongsat haina mingthon ba lamsang khongsat aduda saruk yakhiba amadi khongsat adubu mapung phana ba honabada mateng pangkhiba mipum khuding makta ikai khumnaba utpa waina major khulda leiba Manipur Place Club ta pangthokhiba thoram aduga mari leinana wakham sei mahana phondokhibani thoram adura kokomagi coordinator Somendro Thoksomna Manipur Youth League ki convener Assam Prince Amadi Long March for National Regeneration Organizing Committee ki chairman and Setana thoramgi athoiba mitongnen sing oina saruk yakhi Somendrona hai Indiana geopolitics Tauna bahonabda Manipur laiba misam yam gi thawaibu balli gi hameng oina sinabasi laibak thibani puwari da lehauradaba lamsang khongchat adu Manipur satnariba mawong manil tadaba lamsat sajat sing asida aikhoi mioiba khuding makki maribak nungsibagi nungda seliba marik asida mayolna samsinduna mioibagi anoba mawongda Mariba nungsiba mioi kya puthoknabagi damakta chatliba lamsang khongchat amani loinana Manipur thokliba irang asi point ahumda athuba matamda loisinba yagani ahanbada India government Manipur laiba miyam asi India gi citizen ama oina uba ngamlabadi Manipur thokliba irang asi atenba matam da loisinba ngamgani su asi yumthang ngariba leibak singa nomai kamnadana India da pusilakhibadagi su sanakhibani India na geopolitics ki thorang paket pada Myanmar da democracy sat paleba ama thamna bahona bada lalhobu maya masi sinabani Mizoram minister da makhoibu mafam chana sinaduna lamdam asidagi PDF amadi khulai paiba narco terrorist sing takthokuna Manipur da NRC sanalabadi athuba matamda loisinma ngamgani ani subada Manipur da pusilakniba paramilitary force sing lokthokuna state force amadi Manipur gi miyam da sinarabadi numit mangani gi manungda Manipur thokliba irang asi loisinba yagani adumoi nambak tungkoina mani kuki singna kundalita duna hingbagi laibakti tambangamde ahum subada 1951 gi mamangda leramba kuki sing asina mapandagi sanglakliba kuki militant sing state force amadi Manipur miyam da support piduna makhoibu takthok tha ahum gi manungda irang asi loisinba ngamgani hainasu phongdokki Nyui ba ke tungkrimaki nungda Maribak Mumbagi, with Madi Madi. High Madi Sida, Madi Quera, Peggy, and Mayo, Madi Quera, some Kilaganda, a Koi Miyagi, more than Lady Madi, Majau, my medical vision for him. Adogi, Hilmatu, Laka, Viduka, Sativa, at the function behind again. Nakalamurunda, Thomadura Yaduna Manipur Youth League Mayoli convener Assam Prince Nahai Wakal Manaba Nahakya Punchina Youth Force Ama Sembangamle Hokiba Sahi December Kundagi Hauduna Satliba Sahi Asigi January Mapan Power Sat Kiva Lamsang Kongsat Adugi Aruiban Numita Miamda Kangan Kiva Point Taret Adu Tungkoina Lisang Sina Sananaba Tabak Oina Pangtok Sem Saba Loy Haina Su Fongdoki January Tamapan Simon Midasida, Queen of Tuxiba, Anthropal Declaration Adu, Point Tare, Adu Kakoi, Madu Tabak Tontox and Nabagi, Madugi Tanzado, Long number questions have a
kangai sing oja sing loina aikoi action planning ya tok jarakanda athubada aikoi hairiba aikoi na pamjariba nau nau manipur informative processing su lakanda aikoi na anoba khunai ma sem ningnabagi adugi thobak thong singado adu isang sina autok chana bai question sabu reason Impal East District Police ki team na lusingba combined team na ngasi ayuk pung nipalon tabda kongba marugi akoi bada operation chathabda khusu khulai kaya phagat kre team adu Impal East ki deputy SP ops TS Dinesh na lusingba loina na Impal East commando ki team ahum Chagolma Police Station ki OC na lusingba team ani 22 Assam Rifles ki kangbu saruk yaki ngasi phakraba khusu khulai sing adudi single barrel ama cover yaudaba 2 mortar ILL bomb ani detonator yaudaba number 36 ICE grenade manga amadi manifest cartridge ani yauri operation adu ayuk pung taraga minute 30 da loisin ke Manipur thokliba irang ase youth of Manipur gi members sing pharga loisingani hairagadi youth of Manipur gi members sing isa yana sangjarage Manipur miyam gi awonba ama porokna bagi damakta numitra ngani matam thariba asida tampakta irang hobiganu haina semester na lauthokkiba adugi mayokta yomgi maikaidagi irang haunaba silakpa manba mong asida YOM gi maikaidagi irang haugadaba leite haina youth of Manipur YOM gi member Laisam Manisandra na phongdokre ngasi Facebook page kanglei maparida youth of Manipur gi member oiba Laisam Vidyananda Alice kanglei pak halki khonjel ga manaba voice ama lona yadaba wahai kya sinaduna viral salakpadagi Vidyananda bu police na faduna tongan ba IPC gi section kaya pankhibagi matangda yom na sinduna Manipur Press Club ta pangthokpa pau mi singa unaba amada mahangna wafam singa si phongdokhibani Manisandra hai yom gi member oiriba Vidyananda bu hokhiba January 18 da mayum dagi police na pharaga wahang pahang satraba matung laptop na singba kaya loksinduna tawhum thokpa tawrba matung February amada thadok larba matung nongan baga amuk police na wari sanasi haina kauduna tongan ba section kaya pankhibani Vidyananda bu singnabagi amuk pharaga hojik phawba page asigi admin phadriba karigino ngasi phawba da yom gi members sing da satrakhiba nomai kapsinba bom laksinbada senaba mioi amata phabagi paw leitri yom lenga ki yengnaba natte lenga khaiba asi miyamna khanbani miyamgi wakat tabi bang loidaba lerbadi lusingba oibiraganu lusingba singi fake account hangduna lona yadaba usit thoidaba mongda tawriba ase yomgi maikaidagi yaningde amromda voice adu sadana tarukliba mioi adugi pendaba leirabadi mioi amagi khonjel sadana mi adubu awaphamda tahanbagi mahut thauna phana sak utuna pendaba sing phongdokpiu numitra manigi manungda yomna irang hawannaba mongda sasrakliba thabak thong sing asida yomna irang hawgadaban leite maitai da onsil laga lan ase loigani hargadi isa yana sangjarage hainasu phongdokki ngai na koi di tawong ko lenga ko pagong pangangom ko taibo ko koi penda bado adu di makha ta na dum law gini du ko maitai da lan tongni marak sida maitai do onjalaga ko lan noi ke do bo mo le na do tongan la ki la iwa ko ni du tra mani khanagi bise ko ju yang wana ngai jari bani sigi marak ta di lenga irang ko na honing bagi man ba mong da policy sanaraga du do mani maitai de di irang ho ko do le ke ma ke ta ko haukiba sahi 2023 gi May 3 dagi Manipur sin kuki narco terrorist singna maitai singna atamna landrakibagi ireipak iramdam asi kananabgi damakta khulngak liba aikhogi naha kayagi punsik khangu thakta laikhidraba aikhogi naha sing asigi ayamana lairaba nomagi sur sarga sujaraga hingjaba samyam ngaktadi singkhong chinga da khulngak liba ireipak iramdam gi damak thawai pamuba litana lanthengna riba aikhogi naha sing asigi punsi lengakna ngakpi senbibaga loina hojik thok liba irang asigi waroisin athubada porokna bahona biu natragadi lamdam asida lairabana laheidraba ina khunbana khulingba lamdam ama soidana ohirogadra haibagi mi paiba pokle haina like minded group LMG Manipur gi publicity secretary Rakesh Narana phongdokre wafam singasi ayuk LMG Manipur na
हौखिबा जनवरी 23 खामेंगलोकता मैते सिंगी खुलंगाक लिबा नहा सिंगी असाथक अमदी अतै नोंबद संगदबा याद्रबा पोलम सिंग थिल्लुरगा हलकपगी लंबिदा लाइबक थीबा एक्सीडेंट की थौदोक अमदा खुराई एसगी मनुंग सन्न लेबा कंगला सिफाई अवांग लेकाइदगी लेखिद्रबी लाइन लाकपम बेमोला देवी सही यांखई की युम सतुना लुपा लिसिंग 35 टेंगबांबगी खोंसत अमदा एलएमजी की पब्लिसिटी सेक्रेटरी राकेश नावरमना फोंदोखिबनी खोंसत अदुदा सरुक याखिबा मेंबर्स सिंगना लेखिद्रबी मियाम की लुसिंगी बेमोला की थवाइना लायमलेंदा इंग सिग्नल लयुनबा मिनिट अनि तुमिना लेप्टुना इकाई खुमनबा उठखे कक्सिंग डिस्ट्रिक्ट की मनुंग चना लेबा कक्सिंग खुनौ के हिजम सना खोंनांग मयादगी कुकी मिलिटेंट सिंगना हाथपी खरबा मयांगनबम टिकेन सिंगी युमद सतुना मैतई सेंगाक एमसी मैत्रबागना अंगम मतेंग पांखरे मयांगनबम टिकेन हौखिबम मतम खरगी ममांगदगी साइकिल की मफम अमदा युमगी लेट लाइर थिननबगी दमकता सिंगदा सिंगयानदुना पैसा तानबा लैकाई मियोई खरग सत्खिबनी अदुबु खाहुदना हौखिबा चही की मे अहुमदा हिंसा याव इरांगदा नुमित अदुमक्तदा कुकी मिलिटेंट सिंगना फारगा हाटोक पिखिबनी लेखिद्रबा टिकेन की लोइनबी मयांगनबम इबेम नुंगसिना हाई मणिपुर कायबा यारो हाइना संगसिलक्लिबा खोंजंग असिदा महाकना हिंगलिबा मखै संगसिनखिगनी हाइनसु फोंदोकके तमंगता बाबा नाम नाउजिना थवाई काथोप इमा पामुदे मयांग तमंगतानी अदु इमा दि लांजी दि लोइजिनबा नुआइना लेबदु पामी अदु थेंगना बदर इमा गी दमक्तदी थौना हनबदी लेते थेंगना बदि अदुम आइने सीदे बाव थेंगना बंगमगन आई चा इसुबुद मक्ताई पेन बफेतो नहा ओरिबा सिंगना मसा मसागी पिथोरकपा हई सिंग अदु पुथोक्तुना हौजिक लंदम मसी द था मापन हेन सत्रकलिबा इरांग असि लोसिनबदा थौदांग लोमिनसि हाइना फेमिना मिस इंडिया 2023 सेकंड रनर्स अप तारक्रबी स्ट्रेला थोनाउजमना फोनोक्रे ngasi सिमेरोंग लेबा क्लासिक ग्रैंडी इंफाल द पांथोखिबा रिंगवी गॉट टैलेंट 9 गे सोशल मीडिया प्रमोशनल फिल्म एंड पब्लिसिटी पैकेजेस लॉन्च तौगी थरमगा मरी लेना वाहम मसी स्ट्रेला थोनाउजमना फोनोखिबनी लॉन्च तौगी थरम अदुदा TFF 2023 गे बेस्ट फीमेल एक्टर तारक्रबी एंजल सिमरा लीगल सिंगर एंड सॉन्ग राइटर थंगमैसौ सिंगलाई CCSK की प्रेसिडेंट जितेंद्र निंगोम्बा इप्सा की वाइस प्रेसिडेंट खुराइजम अथौबा TKLI की प्रेसिडेंट मथोटमी कसर इरावत फाउंडेशन मणिपुर की प्रेसिडेंट KS गोपेन लुवांग अमुको के एडवाइजर पेश देवेन अमदे इम्फाल नागा फोरम की कन्वेनर एम्बिशन अंतना अथोइबा मिथुंगन सिंह ओइना सरुक याखी सेला थोनाउजम हाई था असगी मरी अमदी मंगादा उकुल डिस्ट्रिक्ट की रिंगवी द पांथोकदोरिबा रिंगवी गॉट टैलेंट 9 असे लमदम असिदा लरिबा नहा ओरिबा सिंगना मखोइना हाइजबा लाइकपा इसै सकपा जगोइ साबा अमदी एक्टिंग तौबा अदुना हौजिक लमदम असिदा थोकलिबा इरांग असि लोसिन हन्दुना महौसागी पुनसिरोंदा हंजिन हन्नबा होनबदा अचौबा थौदांग अमा लौननबगी दमकता सिंजबनी हाइखे हाइदी अखोई से we are a peace loving community हाइबसे ला लोइबा मणिपुर पुनबसे लोइनमा peace loving community ngaktani adudana yaragadi you know seeing exactly government of Manipur authority haitare mari leina singna peace se akhoi gi khutta amuktanga please sinabiu haibase sidang haijage थरमादुगा मरी लेना ड्यू ड्रॉप्स की कन्वेनर RAC राइसिंगना फोनुकपदा रिंगोई गॉट टैलेंट 9 असे हराव कुमई नते थरम असे नहा ओइबा आर्ट ऑफ द कल्चर दा हई सिंगनबा सिंगबु मागी फिदा अम पिबिगु लोइना हेन वांग थाकता सक्ताक्तुना मियामदा खंगनबगी पांडमदा पांथोकपनी रिंगोई गॉट टैलेंट 9 असिना हौजिक लमदम मसिदा तंगदु लेतादबा फिल्म अमदा लैबसी इसाना हाइजरिबा हई सिंग अदु पुथोक्तुना महौसागी फिल्मदा नुक्सी चानना लेमिननबा होनबदा अचौबा थौदांग अमसु लौरगनी कुमजा 2024 दा पांथोकदोरिबा इंडिया गॉट टैलेंट असे मणिपुरदा ऑडिशन पांथोकनी हाइन तरंबा दु इरांग असिना मरम ओरगा पांथोखिद्रे अथुबदा इरांग असि लोसिनदना महौसागी पुनसिदा
hanjinaba honabada aikhoi amato oina punduna thodang lominasi haiki sinsi namsilaga leiba yade adne ko isa gi ahibu isa gi profession ji de ko respect on aduga manipusi tuna yam sandi oiba aduga manipusi yam afaba manipur do amuka hanjing ngai haibisi Ringwis Got Talent Season 9 si pangtok ko si na manipusi so bis oiba sandi oiba state ama oishino haibisi wis 1000 ingri Relief camp to Lariba Tabak Suba Pangdana Lariba Mio Singna Kanna Honatuna Masagi Sentok Lambi Legend of Wakalonda Nasi Radiant Club and Resort na Sinduna Sangai Pro Ningtem called the Lariba Radiant Corporate Office ta Tauna Hainaming Tom brand ama Hangdo Cray Thomadu da social scientist that will Lystrom of the Radiant Club and Resort ki chairman Nepram Romeo na Atoiva Mitung Sing Oina Sarugyake Thom Aduga Mari Lenana Radiant Club and Resort ki chairman Nepram Romeo na Phongdok pada Relief camp ta leiba miyoi sing amadi thabak phangjiba naha singda masana hijaba pochai sing putoktuna senthok lambi leinabagi wakhalonda thauna haiba brand asi putoktuna makhoina sare polom sing asi quality leina yohannogi pandamdani tungda horokliba naha singdasu hena thauna haptuna masana hona haningbagi inot aikhoina happy gadabani thauna hariba mafam asida handloom gi oiba pochai sing amadi shrub dishwash na singba polam sing phangangani miyam nasu pungning thagut pa oina polam sing asi leiba lakpiu haike Singsu showroom ji lai keringa Manipura yam industry ni oiba soba revolution ni darkar lai haise kun suru je you tamoina as a entrepreneur mo ana nasi singse koi swice de ki opportunity mulo yani habitu ni wakalo na koi soto kama se koi na sei brand je piraga product ki so sima lega public ta pamna bajena madu quality usu quantity jita kamaina putukada ge se koi na taseng na tawraga mapam mamaga Amorumda social scientist Darby Lasham High in messing the side problem sing as a brand Uhelaba quality maintain Tauduna Yon Bibagi Wakalon Lakniba Sisu inmate singda Mateng Pangbani inmate singi Semlon the Kara Pagataba Radiant Group na Asinguma Wakalon Kalakliba Si Tagatli inmate sing na Sazariba problem sing Asisu Henat Tauna Laiduna Hen Hona Ningbagi Apamba Paurkani Masida Manipur Lariba Miam Nasu Puning Tawatuna Sakotpa Manipur Ama Oibada Mateng Pangminasi Haiki part time with the movie because Manipur Housing Talk Liba Irang Sida Moirang Gendagi Tongan Mafam Tramari the Hang Liba Relief Camp Sing the Labor Mahiro Sing the Zone and Education Officer Zone 4 Bisnupur na District Administration Bisnupura Kusam Naduna School Back Sing Amadi Exercise Note Book Sing Nasi Coin Saturday and Tokre Zedi of Bisnupur Nongtombam Singkai Block Ki Deputy Inspector Toksom Raghuvani DI Office Moirangi Assistant Inspector Konjengbam Chandrakumar Amadi Atay Staff Singsu Saruk Yaduna Moirang Lamkhai Koyol Kaitel Relief Camp Ibudau Thangjing Guest House Moirang College Relief Camp Yauna Atay Relief Camp Tramari the Koin Satuna Manipur Lenga Ki Director of Education S na Pitharakpa School Back Sing Amadi District Administration Ki Maike Degi Pirakpa Exercise Notebook Sing Ahanba Tangki Oina Ngase Class 5 Tagi 12 Fawgi Manungdar Tamba Mahiroi Sahunga Marpugan Mangada Yantoki Manipur ki tongan ba mafam kya da hang liberal camp singi volunteer oina leiba miyoi singi oiba policy ama government athuba matamda sembiba pami Manipur lengang na relief camp da leiba miyoi sing karamba matam phawba thamkigani haina thamiban United Club ki president Pratap Lesang Them na lenga ki mathakta hanglakni wafam asi ngasi thamibal thau ground da hang liba relief camp da changnafam lauduna leiba Kangbai dagi masagi sahi marpudaga manga surba sapam jamini laikidabada
gi matangda pawmising unabada mahangna phongdokhibani Pratapna hai laikhidraba mioi asigi asengba horokpham ase Agartala dagini mahaki naitom poksabi masanupi ase Kangbaida mayum panuna leibani masanupi ga loinana lanchen aduna relief camp asida sangrafam lauduna lerakpani Manipurda thokliba irang ase hek horokpada Kangbai torbung lom site leiba mioi singi ana layeng sang amadi mairoi singi laik tambada yamna khudong sadabu kaya mayok naba थेंगलपदगी थाइबंदा लेरबदी खजिकतसु ओरबसु फगनी खनबदगी रिलीफ कैम्प असी हांखिबनी अदुमोइनमक लांजेनदुना तोंगान तोंगानबा मफम कयादा संगफम लौदुना लैबा मियोइसिंग असिदा सेंग केजी अमना मियोइ मरिगी अयुक नुमिदांग अमदी हवाई सागदबनी हाइदुना लुपा मरफु लेंगाकन पीबा सिना मेंटेनेंस तौदुना हिंगबा यागदौरिब्रा मखोइसिंग असी करमबा मतम फाउबा रिलीफ कैम्प लेकिगनी हाइबगी चपचाबा मतम अमा गवर्नमेंट खंगनबिउ रिलीफ कैम्प लेबा मियोइसिंगी अना एक यारकपदा नतना असी अना थोरकपा मतमदा मथौ मंगम पांगथोकपा हाइबसी मिपुम खुदिंगना खंगफम थोकपनी अदुबु लेंगाकी माइकैदगी ngasi फाउबा वाही अमा फाउबा फोंदोकपा लेत्री गवर्नमेंट की मिहुत अमा लाक्तुना रिलीफ कैम्प लेबा मियोइसिंग असी अवार अपा यंगसिनबिबा नत्ते पुनमक वॉलंटियर्स सिंगना होनरी लोइनना लेखिद्रबा असिगी मथौ मंगम सबचाना पांगथोकनी हाइनसो फोंदोके मियाम लाउथोकपियु अदुगा थंबदबो ओइरगना था अनि हुमगी अवाली बसिगी अवात अपासी येनगा पॉलिसी से मथं मथं सिंबिरकानदि हारिबो रिलीफ कैम्प पेन लेगनी अमसु mayum laitrabnina makoigi penjadaba nungaijadaba mayam am faure aduna innet ka aduga akoigi volunteer mayam gasu masigi nungainadaba pot amasu haidi akoigi nataba atop atop mafamdasu penadaba ki kholaw lakani habisini ai thamji Manipur da thokliba irang asina maram oraga misam miyamgi punsida amadi apikpa lalor itik tawriba miyoi singna lalon bada thadanaba loksilluba loan gi EMI thina bahonabada maru Mairo Segapta Saptuna Maitakta Laubaga Nga Pankak Oire Haina Joint Action Committee Welfare of Small Business Enterprises Manipur gi founder Paunam Sidaljina Pongdo Kray Waham Singasi Manipur Press Cup the Pongtok Pa Pawising Unaba Amada Mahana Pongdo Kibani Mahana Makha Tarduna Hai Lanasi Houdringai Dagi Hona Mapalam Dagi Lakpa Messina Singba Kaya Guwahati amadi Kolkata gi lambi da pandru lady posting asi aeroplane da purukpa ngamba karbar tauba mioi amata yaudabana mafam aduda rent thiduna thamli by road ta purukpa processing lut tauduna mahan bikre central force na power satpa ngamdaba lambi asida matokramna potsai putoktuna karbar taugadribino Manipur sinba thungna taudrabasu apikpa mafam khar da karbar taunaba honarabasu lenga ki oiriba irang asina khanghodana bazar kaiba curfew singba kaya trokpa sida pot chai kaya amanga ta thohale karbar tawriba mioi sing gi punsida irang asina maram oiraga chauna akaiba thokle awaba kaya mayok nare hainsu phongdokki moina mo local digital ni sine ani sura koina apne to derje ahum subada do derje akoi gi kaino se loan account si koi restructure tawga moratorium pe ibi bahai matam bra koi loan sing dana leibia bagi moratorium pe se koi lan manung ina lan si kam ka da doi no hai ba su khang de sahi ani hum sang hibiya adum matam sei de loi ki se aduna la Nasinung til lising jeri Manipur sinduna Kasturba Government Girls High School gi holda Sagnaiba retired Senate Superintendent Police Oibitnatana socio political commentator oiriba Posangbam Sonamani Singhabu miyam okre ngasigi throm aduda Posangbam Sonamani Singh retired Senate Superintendent Police Oibitnatana socio political commentator W Dinesh Maitai President lising jeri ke Kumanjao Maitai President Ichel Club Dibong P Tarun Kumar retired RS Assistant Commissioner Custom na Mathangsina Chief Guest President amadi Guest of Honor oina throm kamalena tharuk yakhi throm mari lenana hojik jirbamgi miyamgi thengnariba awa nungai amadi Manipur gi matangda khana naiduna throm ado loisinki
खेवा सगोल मांग लरीबा त्राग निपान सुबा असम राइफल्स ना मैतै खुन अनी की मरकता बफर जोन थमजिंदुना लैरगा मैतै की युम सिंह मै थारक पदा येंगदुना लैखी मरम अदुना दोराई थाबी की मियामना त्राइपान सुबा एआर बु सपोर्ट तौदे असम राइफल्स लौथोकलगा अटोपा अहेन फोर्स अहेन स्टेट फोर्स थम्बियो हाइना दोराई थाबी विलेज डेवलपमेंट कमिटी की मिहुत मकेंग दोलाई थाबी ग्राम पंचायत की फॉर्मर उप प्रधान सापम अंगोना फोंदोखरे मसी मणिपुर प्रेस क्लब ता पांगथोकपा पाउमिसिंग उनपा मिफम अमदा वाफम मसी मांग फोंदोलोदुना अंग्रोना हाई हौखिबा सही 2023 की मे अहुम गी नुमिदांग दगी कुकी मेल्टेन सिंगना अमदी कुकी कम्युनिटी सिंगना मतिक साबा खुसु खुलाई सिनदुना दोलाई थाबी खुनमई थादोक्तुना मियाम तनखाइबदगी ngasi phawba sangbangandri lengaakna sanghangani haiduna haukiba sahi 2023 ki November 10 da SDO ADM Imphal East SP 18 pansuba Assam Rifles team yauna laikai gi mihut amaga survey tawba loikrabani maramasina lengaakna athuba matamda state security ki arrangement tawduna sanghan view loinana sahi asigi January 13 January da Assam Rifles ki Colonel Akash amadi mafam aduda leiba Assam Rifles ki battalion lauthokpa yaroi haina ponofam pause gi ahan balamai da phongdok khiba adu dorai thabi gi president Thoksom Sanjoi haina hairak happy khiba adu dorai thabi gi mari amata leina de Thoksom Sanjoi haira misak asi pukhau terapur dagi ni aduna matung manau asigumba asi amukhana tawbiganu mahak masamaksu sengdoknaba haikhiba leikrabani adubu ngasi phawba sengdoktana leiri breeding mistake orgasu athubada sengdokpham thoi dorai thabi miyam di dolai thabi damda leiba trag nipan suba Assam Rifles ki Akash ki team ngasi phawba sawatpa leite maramaduna makhoina hojik leiba mafam asi hana IRB lerammi traipan suba Assam Rifles ki post asi laphok piraga matik saba IRB da bibiraga IRB masing khara hengatna mafam aduda thambiu dolai thabi khungi mioi sing pukhau laifam relief camp ta leiringaida khun jangba yabagi athingba airna pi ki yum saba yabagi clearance pio haiduna SDO na amin thakna clearance pi ki madugi mathakta amuk clearance natte approval ni haiki yum sabagi ayaba pi khide amadi fairing range ni haiduna yakide ARna maitai khun ani gi marakta buffer zone thamjinduna leiraga maitai gi yumsing mai thakibani maramaduna khunja singbu ARna dorai thabi barriers gi kha thangada temporary shelter home sanaba DC SDO SDC la haijaba matamda numit nini survey tawraga tawrba matungda JCB ani na sem saba hauki hainasu pongdokki aduna moina bujik leiriba mafamje dolai tabi dam jigi mathakta mapum thongna leiriba mafamje masi hana IRB gi lei mafamni aduna IRB thambiro state post thambiro makada apoi pinpoint tawgiba thanagiba sarkar ga yanagiba putuda thambiro apoi changanbiro haibji masi nidar haijak Thasigi tang amada konthojamda semgot sagaliba laboratory center da party tawduna sanai university thabak satharoi haiba mioi singna masa na yana ngasi konthojamgi miamda matung amuk hanna sathikiba adugumba thongsing tawroi haina sengdokre thalo asiga mari lenana ngasi people's protection committee konthojam amade masigi women wing ga loinana thodok adu satharoi haiba mioi singa konthojam da wakhal taminaki maduda thodok aduda thorok adubu satharuba miyosing adugi maikaidagi leibak miyam amadi konthojanggi miyam da sanai unit khiba thodok adu makhata na satharoi thodok adu masa na maral yajare makhata na satharabadi miyam na pirakpa serak adu masa na yajagani haina phonokhi maduda people's protection committee konthojanggi secretary konthojam ibos chawna hai manipur gi tangdu leita daba phibam asida yamna phajadaba mawongda nupa amadi nupi kharana konthojam area da thasigi tang amada sanai yunaiba akan arin singba thodok sathakhiba adu laibak thibani masida makhoi masana maral yajaduna sengdok charbani na matung amuk hanna tawdana ba honagadabani
ꯀꯣꯟꯊꯧꯖꯝꯒꯤ ꯑꯀꯣꯏꯕꯗ ꯑꯁꯤꯒꯨꯝꯕ ꯃꯑꯣꯡ ꯇꯥꯗꯕ ꯊꯣꯡꯁꯤꯡ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯆꯠꯊꯕꯤꯒꯅꯨ, ꯆꯠꯊꯔꯕꯗꯤ ꯃꯁꯥ ꯃꯁꯥꯅ ꯗꯥꯏꯇ ꯄꯨꯖꯒꯗꯕꯅꯤ ꯍꯥꯏꯈꯤ꯫ ꯃꯃꯥꯡ ꯆꯍꯤ 2023ꯒꯤ ꯃꯦ ꯇꯥꯡ 3ꯒꯤ ꯃꯇꯨꯡꯗꯒꯤ ꯑꯣꯏꯔꯛꯂꯤꯕ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯐꯤꯚꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯌꯨꯝ ꯃꯀꯩ ꯃꯩ ꯊꯥꯗꯣꯛꯄꯤꯈ꯭ꯔꯕ, ꯃꯁꯥꯒꯤ ꯃꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯂꯥꯟꯖꯦꯟꯅꯈꯤꯕ ꯑꯃꯗꯤ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯆꯪꯅꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕ ꯏꯃꯨꯡ ꯀꯌꯥꯒꯤ ꯃꯍꯩꯔꯣꯏꯁꯤꯡ, ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯍꯩꯂꯣꯏꯁꯪ ꯀꯌꯥꯅ ꯂꯦꯝꯅ ꯃꯍꯩ ꯇꯝꯍꯟꯅꯕꯒꯤ ꯊꯧꯔꯥꯡ ꯄꯥꯏꯈꯠꯂꯕꯁꯨ ꯃꯍꯩꯂꯣꯏꯁꯪ ꯈꯔꯗꯗꯤ ꯐꯤ ꯊꯤꯗꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯃꯗꯤ ꯃꯍꯩꯔꯣꯏꯁꯤꯡꯗꯒꯤ ꯑꯦꯗꯃꯤꯁꯟ ꯐꯤ ꯂꯧꯅꯕ ꯍꯣꯠꯅꯕꯒꯤ ꯊꯧꯑꯣꯡ ꯃꯈꯥ ꯇꯥꯅ ꯇꯧꯕꯤꯗꯅꯕ ꯃꯍꯩꯔꯣꯏ ꯂꯨꯞ 6ꯅ ꯃꯔꯤ ꯂꯩꯅꯕ ꯃꯍꯩꯂꯣꯏꯁꯪꯁꯤꯡ ꯃꯐꯝꯗ ꯊꯝꯂꯛꯂꯤ꯫ ꯃꯍꯩꯔꯣꯏ ꯂꯨꯞ 6ꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠꯁꯤꯡꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯊꯥꯗꯣꯛꯄ ꯆꯦꯔꯣꯜꯗ ꯄꯜꯂꯤꯕꯗꯤ ꯂꯥꯟꯒꯤ ꯆꯩꯊꯦꯡ ꯅꯪꯗꯨꯅ ꯂꯥꯟꯖꯦꯟꯅꯔꯛꯂꯕ ꯏꯃꯨꯡꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯗꯒꯤ ꯑꯦꯗꯃꯤꯁꯟ ꯐꯤ ꯅꯠꯇ꯭ꯔꯒ ꯇ꯭ꯌꯨꯁꯟ ꯐꯤ ꯂꯧꯕ ꯍꯥꯏꯕꯁꯤ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏ ꯑꯃꯒꯤ ꯆꯠꯅ ꯂꯣꯟꯆꯠꯀꯤ ꯋꯥꯡꯃꯗꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯂꯥꯟꯖꯦꯟꯅꯔꯛꯂꯕ ꯃꯍꯩꯔꯣꯏꯁꯤꯡꯅ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯗ ꯃꯈꯜ ꯑꯃꯠꯇꯒꯤ ꯁꯦꯟꯐꯝ ꯃꯍꯩꯔꯣꯏꯁꯤꯡꯗꯒꯤ ꯂꯧꯕꯤꯒꯅꯨ꯫ ꯑꯃꯔꯣꯝꯗ ꯀꯦꯊꯣꯂꯤꯛ ꯑꯦꯖꯨꯀꯦꯁꯟ ꯁꯣꯁꯥꯏꯇꯤꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯃꯍꯩꯂꯣꯏꯁꯪꯁꯤꯡ ꯌꯥꯎꯅ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯍꯩꯂꯣꯏꯁꯪ ꯈꯨꯗꯤꯡꯃꯛꯅ ꯆꯠꯊꯔꯤꯕ ꯑꯦꯗꯃꯤꯁꯟ ꯄ꯭ꯔꯣꯁꯦꯁꯇ ꯂꯥꯟꯖꯦꯟꯅꯔꯛꯂꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤꯗꯃꯛ ꯁꯤꯠ ꯈꯔ ꯈꯥꯛꯄꯤꯗꯨꯅ ꯃꯈꯣꯏꯕꯨ ꯂꯦꯝꯅ ꯃꯍꯩ ꯃꯁꯤꯡ ꯇꯝꯕ ꯐꯪꯍꯟꯕꯤꯅꯕ ꯑꯃꯗꯤ ꯃꯈꯣꯏꯅ ꯑꯦꯗꯃꯤꯁꯟ ꯇꯧꯕ ꯂꯥꯛꯄꯗ ꯁꯤꯠ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯤꯡ ꯆꯟꯕ ꯐꯪꯍꯟꯗꯕꯒꯤ ꯊꯧꯑꯣꯡꯁꯨ ꯆꯠꯊꯗꯅꯕ ꯅꯤꯡꯁꯤꯡꯂꯛꯂꯤ꯫ ꯂꯣꯏꯅꯅ ꯂꯩꯉꯥꯛ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅꯁꯨ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯁꯤꯟꯕꯤꯅꯕ ꯑꯃꯗꯤ ꯃꯍꯩ ꯇꯝꯕꯗ ꯆꯪꯕ ꯄꯣꯠꯂꯝꯁꯤꯡꯁꯨ ꯃꯇꯝ ꯆꯥꯅ ꯌꯦꯟꯊꯣꯛꯄꯤꯅꯕꯁꯨ ꯃꯍꯩꯔꯣꯏ ꯂꯨꯞ 6ꯅ ꯒꯤ ꯆꯦꯔꯣꯜꯁꯤꯅ ꯍꯥꯏꯔꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯁꯤꯚꯤꯂꯤꯌꯟ ꯑꯦꯋꯥꯔꯗ ꯚꯥꯔꯠ ꯔꯠꯅ ꯕꯤꯖꯦꯄꯤ ꯚꯦꯇꯔꯟ ꯂꯥꯜ ꯀ꯭ꯔꯤꯁꯅ ꯑꯗꯚꯥꯅꯤꯗ ꯄꯤꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯔꯒꯅꯤ ꯍꯥꯏꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯉꯁꯤ ꯑꯌꯨꯛ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤꯕꯗ ꯑꯩꯈꯣꯏꯒꯤ ꯃꯇꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯏꯀꯥꯏ ꯈꯨꯝꯅꯔꯕ ꯁ꯭ꯇꯦꯠꯁꯃꯦꯟꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯦꯜ ꯀꯦ ꯑꯗꯚꯥꯅꯤꯁꯨ ꯑꯃꯅꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯂꯝꯗ ꯑꯦꯜ ꯀꯦ ꯑꯗꯚꯥꯅꯤꯅ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯌꯥꯝꯅ ꯇꯧꯈꯤ꯫ ಶ್ರೀ ಅಡ್ವಾಣಿದ ಭಾರತ ರತ್ನ ಪೀದನ ಇಕಾಯಿ ಖುಮ್ನಬದ ಯಾಮ್ನ ಹರಾವ ಪೋಯಿ ಅಟಲ್ ಬಿಹಾರಿ ಗವರ್ಮೆಂಟ್ ಎಲ್ ಕೆ ಅಡ್ವಾಣಿ ಡಿಪ್ಯೂಟಿ ಪ್ರೈಮ್ ಮಿನಿಸ್ಟರ್ ಓಯ್ಕಿ ಮಹಾಕ್ ಲಿಸಿಂಗ್ ಅಮಗ ಸಮಾಪನ್ ಹುಮ್ರಾದಗಿ ಲಿಸಿಂಗ್ ಅನಿಗ ಸುಪ್ನ ತರಾಗ ಮಾಪನ್ ಫಾವ ಪಾರ್ಲಿಮೆಂಟ್ की मेंबर अमा ओइरमखि ग्रासरूट तगी हौतुना डिप्यूटी प्राइम मिनिस्टर ओइना माकी पुंसी लेबाकी दमुक्त सेवा तरोकी होम मिनिस्टर अमदि इन्फॉर्मेशन एंड ब्रॉडकास्टिंग मिनिस्टर ओइनसु थोइदोक हेंदोक थबक कया तरुमखि पुक्सेल सेंगना लौथुप लेकोइ लेतना सही कया मगुन लेबा पॉलिटिकल इथिक्स यावना मियामगी अमदि लेबाकी सेवा श्री अडवाणीना तरोकी हाइना प्राइम मिनिस्टर मोदीना पुनिंग नुक्सिबग लोइना फोंदोकी लेबाक असगी अपुनबा सागनबा अमदि कल्चरल रिसर्जेंस तौनबा होनबदा एल के अडवाणी की कंट्रीब्यूशन दी कनानसु संगनबा यार हाइनसु प्राइम मिनिस्टर मोदीना मखाताना फोंदोकी नसी इंडियन नेवी ना INS संदायक वेसल विशाखापट्टनम की डॉक यार्ड कमीशन तौख्रे थरम अदुदा सरुक याखिबा डिफेंस मिनिस्टर राजनाथ सिंह ना हाइकिबदा अनोब जहाज सिना इंडो पैसिफिक रीजन दा इंडिया की थौदांग हेना पांगल हापलगनी इंडियन ओशन की गल्फ ऑफ एडेन दा पायरेट सिंह ना तौरिबा फट्टब थबक सिंह थेंगनबदसु मतेंग ओरिगनी सोमाली पायरेट सिंह ना मर्चेंट शिप सिंह दा हाइजेक तौबदा इंडियन नेवी ना अंगम थाकता मियो क्याबु कंदुना लागली इंडियन नेवी की अहानबा सर्वे वेसल लर्स ओरिबा INS संधायक असि जहाज असिना पोर्ट्स हार्बर सिंह नेवी नेविगेशनल चैनल सिंह कोस्टल एरिया सिंह अमदी डीप सी सिंगी ओइबा हाइड्रोग्राफिक सर्वे तौगनी SLV प्रोजेक्ट की मखादा सागदब जहाज मरीगी मनुंगदा जहाज असिना अहानबनी मसिगी डिस्प्लेसमेंट टॉन्स लिसिंग अहुम चामरीनी मीटर चाम 10 सांगी मीटर 3 पाई हाइरी हौजिक अरोइबदा मरोइ पाउ हुन पिजरी मणिपुर असि तोंगान तोंगान बसेना अंगलबा युमदांगन कैनाबा हाइबा लमदम अमा ओइरे हाइना कोकोमीगी कोऑर्डिनेटर समेंद्रोना फोंदोरबी मणिपुर थोगलिबा इरांग असि यूथ ऑफ मणिपुर की मेंबर सिंह फारगा लोसिनगनी हाइबदी यूथ ऑफ मणिपुर की मेंबर सिंह इसा इसा याना संजरगे हाइना लाइस्रम मणिचंद्रना फोंदोखरे मोइरांग केंद्र की मफम 13 हांगलिबा रिलीफ कैंप सिंग लरिबा माइरोइ सिंगा स्कूल बैग सिंग अमदी एक्सरसाइज नोटबुक सिंग यंथोखरे लोइनना
LK Adbanida Bharat Ratna Award piduna ikai khumnargani ngasidi image PAODAM sanok seba matang su lejere miyambu khurumjari